ꯑꯗꯣ ꯑꯩꯅ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯗ꯭ꯔꯦ ꯃꯌꯥꯝ ꯈꯣꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯊꯣꯡꯉꯦꯕꯀꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯀꯩꯁꯨꯝ ꯊꯥꯛꯇꯕꯤꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯉꯥ ꯆꯥꯛ ꯀꯩꯁꯨꯝ ꯊꯥꯛꯇꯕꯤꯗꯀꯣ ꯑꯗꯣ ꯆꯤꯛꯅꯕꯗꯤ ꯑꯁꯦ ꯄꯥꯞꯗꯥꯁꯦ ꯉꯥꯇꯦꯟꯁꯦ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯅꯦꯕꯀꯣ ꯍꯥꯒꯤ ꯕꯣꯔꯥꯅꯤ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯗ ꯎ ꯃꯣꯔꯣꯛ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯆꯥꯕ ꯉꯝꯗꯣꯏꯔꯗꯤ ꯈꯪꯗꯦ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯁꯣꯝꯗꯒꯤ ꯍꯥꯏꯅ ꯂꯧꯔ ꯆꯥꯈꯠꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯟꯅ ꯍꯨꯛꯈꯤꯒꯦꯀꯣ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯍꯥꯎꯔꯝꯃꯦꯍꯦ ꯆꯥꯛ ꯂꯥꯝꯃꯟꯅ ꯍꯥꯎꯔꯦ ꯑꯁꯦꯡꯕꯗꯤ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯂꯥꯛꯄ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯅꯣꯏꯒꯤ ꯅꯨꯄꯥꯒꯤ ꯖꯨꯝꯒꯤ ꯃꯤ ꯂꯩꯇ꯭ꯔꯥ ꯑꯗꯒꯤ ꯃꯣꯏ ꯖꯨꯝꯅ ꯃꯤ ꯀꯌꯥꯒ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯉꯛꯄꯗꯣ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯤꯁꯇꯔꯒꯤ ꯃꯣꯏ ꯁꯥꯒꯩ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕꯀꯣ ꯑꯗ ꯁꯥꯒꯩꯕꯨꯗꯤ ꯆꯥꯎꯋꯦ ꯑꯗꯨꯒ ꯖꯨꯝꯁꯤꯒꯗꯤꯅꯦ ꯑꯩꯒ ꯃꯥꯒ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯇꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯔꯤꯇꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯨꯝꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯇꯣꯏꯅ ꯍꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯃꯃꯥ ꯍꯣꯏꯗ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯃꯃꯥꯒ ꯄꯨꯟꯅ ꯇꯧꯕꯗꯨꯒ ꯑꯗꯨꯝ ꯍꯪꯉꯛꯄꯅꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯍꯪꯉꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯍꯦꯛ ꯃꯅꯥꯛꯇꯅꯦ ꯒꯥꯔꯤ ꯒꯨꯔꯥꯁꯦ ꯌꯥꯝ ꯆꯦꯟꯕ ꯑꯗꯨꯒꯤ ꯃꯈꯣꯟꯁꯤꯅꯅꯦ ꯌꯥꯗꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯅꯝꯕꯅ ꯃꯃꯥ ꯍꯣꯏꯗ ꯆꯠꯂꯒ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯦꯕ ꯃꯃꯥꯒ ꯄꯨꯟꯅ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣই ꯅꯨꯄꯥꯒꯤ ꯁꯥꯒꯩ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯣ ꯖꯨꯝꯗꯗꯤ ꯑꯩꯈꯣꯏ ꯃꯔꯤꯇꯅꯤ ꯑꯣꯏꯖꯕ ꯑꯗꯨꯝ ꯑꯩꯅꯅꯦ ꯆꯥꯅ ꯔꯤꯄ꯭ꯂꯥꯏꯁꯦ ꯄꯤꯍꯧꯔꯤꯕ ꯀꯣꯃꯦꯟꯁꯦ ꯀꯨꯏꯔꯦꯕ ꯃꯌꯥꯝ ꯍꯪꯉꯛꯄ ꯑꯣꯀꯦ ꯑꯩꯅ ꯃꯔꯨ ꯀꯤꯕꯩꯅꯤ ꯑꯩꯅ ꯕꯖꯥꯔ ꯑꯣꯏꯅ ꯆꯥꯏ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯍꯤꯒ ꯑꯃꯨꯛ ꯊꯥꯛꯇꯣꯏꯅꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯊꯣꯠꯁꯨ ꯌꯥꯝ ꯊꯣꯠꯂꯦ ꯉꯁꯤꯅꯦ
Nga chào khút anh giao thời gian. Bola yo ô đấy. Em ốp cái bola không đâu. sẽ chắc tua cái chả rồi. Mới chút này. Mẹ không dùng gì quá không này có. Một chứ không dùng gì ạ. Ay, gara chang này không dùng gì ạ. 일단은 진짜 오버. 야들아. 우물게 로이자도 그러네. 사들네. 잠시 사버린데 도 와서 그래 사래. 머루 잡으자. 아무도 결로 전달하고. 아직 고아오 이거. 찐게 되대 봐. Mày ăn một chút nữa. Khói rang à? Không mà cái chuyện sầu bata là được. Không dùng thùng mưa bên đầu ta. Không dùng thùng mà máy làm cha rồi bạn. Thôi. Không ăn làm cay. Thôi thôi. Mày sẽ phút anh đi bán trà. Malu hana jam kiram deh. Malu palu bade jam hanti ki deh. Ada ni meh. Mua cái bữa ngâm đây. Mà nó có chua rồi băng ra. Đó mẹ ngasi기 공동 통모세. Nó hào rồi. Cái này đây là Morocco cái chúng thác Morocco mà rồi giàu đó nè thùng mà nè có chấm nè. Ở đó nó hào rồi mẹ. Đó mẹ mà thằng đó nè, anh còn đúng comment đâu video có mẹ na apa amba cái cha video na hai video hai video có. Cha bang ngầm bơ cái đây cha ra cái. Đó mama chu ngầm mà đi cho hơi cái có. Đó ngasi기 오이나디 이 video 좀 당시가 탐하게. đó ngasi video na mẹ support to view like share subscribe to view có. The next video đó muốn nói Bye bye.